Hello, my amazing Bible prophecy minister Taram Noluksari. Masi Lokacharuba topic asidi, Moroine Hebrew chapter 3 amasung 4. Moroine Hebrew chapter 4 asida rest pothaba hairiba topic asigi maram da phajana ngangi. Masida paliba pothaba ase karino haibadugi maram da ekhoi ngasi nei naminasi hairiba chapter ase ekhoina 4 ase khang phajana khangdringai da ekhoina hana Hebrew chapter 3 da ekhoi hangatna yengmina khani ahan bada ekhoi ishora pathna tause sagadalai be paisho yam thagasre ekhoina maruina ngasi Hebrew chapter 3 amsung 4 da pothaba hairiba hiram asigi maramda Paul na ngang leba ase naki shastra gi matuina masi karamba pothabi gi maramda ngang lebano haibidagi maramda ekhoina naki Bible na takpiba adugi matungna ekhoina na gadawri masida naki thawai sengba pinabiu aina ngang khudema naki shastra gi matungina thawai sengbaduna pangbibagi matungina ngang bo henbiu tari bechinausinde su hairiba pothaba ase phajana khangduna hairiba asigi matung induna satpangamba nupa nupi haibidu ohenbiu Prabhu Jisu Christ gi mingda khurumjari amen aduna isnau sai ko ngasi Hebrew chapter 4 je sokpangam gadawo mande aduna koina ahanbada Hebrew chapter 3 asida masida su res haina pali maroina Hebrew chapter 3 ga 4 gada res haina panbase ahum thona Greek ki wai ahum thona pi hairibdugi matang dai koina matang dani na gani ngasi background oina Hebrew chapter 3 ase koi yengnamna se aduga ikhoina Bible interpret tawba matamda maroiba method amalai madudi historical grammatical method haibse ikhoina masi yam maroina hairiba Bible se ikhoina phajana nei ne gai tadi magi language masigi Hebrew da natra Greek da ibdo madugi language adu ikhoina khangba darkar lai aduna masi khange hargadi ikhoina King James concordance dagi ikhoina khara yamna scholar gumna khangdasu masi dagi ikhoina khara khangba yai aduga magi context hairiba chapter natraga hairiba khoina versing asigi chapter asida palliba mornia context pol na karigi hiramgi matang da ngangbono natraga aiba duna karigi matang da ngangbono haibase khoina phajana yengbatai aduga whole Bible na hairiba hiram asigi maramda kari ngangbra haibdusu ekhoina yengbatai isa gi aningbagi matuina as masigi res hairaga masini Jesus is our rest kana dumaina hekta pangai hajalakpa pungbu pusalakpa ekhoina tawgumsi adugi marta shastra bu interpret honje Bible masana interpret tawgudabne ekhoina interpret tawningai gi artha laite aduga magi thimma bsichu kari no haibdu ekhoina yengkadabne maruina Hebrew haiba lairika se Paul na khoina Hebrew masa singda maruina Jisu Christ dagi thapok khagadawa Jisu Christ ja Messiah ne hana thajaramba adumai gi matung ilambadagi laithokiduna mokhoigi chanabi mokhoigi law sing toragi matung ina mokhoi chattaba yade adu tawdaba yade haibadagi mokhoi singnaba phawba Yeshubu thadoktuna chatkigadaba adudagi mokhoi je hena puning changningai gi dam Prabhu Jisu Christ gi maram mahana tawriba Hebrew singna chanarakpas ceremonial gi law purohit sing aduga makhoi high priest prohina tawba sanctuary ki tawba thabo adugi maramda sugaina irakpaneba mase maroina magi thamje maduneba du khangdragadi ekhoina mase phajana naina baibase ekhoina oithoyaba isnausa aduga ekhoi mu yengsiko Hebrew chapter 3 da ekhoi khara yeng hangana yengminasi ai Manipuri gi text di izadre adubu aina screen da English yengbiu aina sum Manipur da handok sarake sidai marabna asengba isni nausa shogi sargagi kaubibegi saruk phanglabasa bakon chatpa amasung ekhoigi purohit makok Jisu Christ gi maramda khanthau haibni bakon chatpasna kari taromi Prabhu Jisu Christ na kari tawi haiba adugi maramda ekhoi phajana khantaminasi haibni aduga verse 2 da Jisu gi maramda hairi who was faithful to him that appointed him mabu khandokraba mabu hapkraba pham hapkraba mangondadi yamna haiba ili haibni yamna thajaba cheli haibni Jisu Christ as also Moses was faithful in all his house Moses na Israel gi magi yumpuna mutayabdi Israel gi imungda yamna thajaba chetpa haiba shona haiba in khibagumna Jisu Christ su adumaina oiki haibni masida haije haidi maramdi karigino haidi Jehudis na Moses yamna thajayeba Moses shona haiba khudimukta loina ili
hana thajeba adugo Jisu Christ di inde hena mi ngasai Hebrew macha sing aduna thajayeba aduda Moses ta changdamraga Prabhu Jisu Christ ju hirang khuding ta ishona mabu purohit oina pham hakibni aduna masu Moses na tawdo adugumna masu tawi havne Moses sai bu hena tawi hena makha tarak verse sing da mu haigni 3 ga 4 ga da mu yengche masigi nupa habse for this man was counted worthy of more glory than Moses tagi hena ma se singthabda mating manganda singthabda ma je hena singthan ai havne Moses tagi di Jisu Christ na hena singthan mating mangan lai hena masida hairieba in some says he who had built the house had more honor than the house jum adu dagi di yum saba mi adu ne hena matik magul lai bagumna aduna haire baji Jisu Christ je si jum matik magul lai hamne ba sida hai marida yum khudim ma se kana gum amna sabni adu bu sari ba mi adu di ishorni hamne ba punamak se kana na sabno ishona ni Moses Israel kanana sembano ishona ni Jisu Christ na sembani aduna haire baji Jisu Christ asina Moses tagi hena matik magun chawi aduna Moses na haiba in badagi buti Jisu na haiba in badune hena phai havne ba aduga khoina Moses na haiba ilin taraga di Jisu na haiba ladi Moses na haiba jum mathanda nam ilakane ba Moses na haiba in ba mi khudemu Jisu na haiba ingini aduga 5 ka 6 ka da mu yengse Moses se magi mayum da amna haiba ilame amna thajaba selame minaya manai amoina ishogi manai amoina aduga mangonda de asigi sakhi selerami were to be spoken of after maki matungda lakadabado adugi sakhi je mangonda lerme had kana Jisu Christ gi sakhi do Moses ta lerme Moses na Jisu gi maram de sungangbani verse 6 da adubu Christ ase mahang masama ki yumda leijaba macha amagumna maki yumne ekhoise akhoi Jisu Christ gi yumne ba ekhoise aduga mahakna mahaki if we hold fast confidence and rejoicing of the hope firm unto the end ekhoi na roi ba phau da ekhoi gi asa tu da harau jaduna chena pairaga di Jisu Christ che mahaki masana pa ina magi yumgi mathakta leibdo adugumna loi hamne ba adudi ekhoi na Jisu Christ da chena thajaba paisi hamne na sida mayakshin hali maruina verse 1 dagina 6 pawda hali Jisu Christ ga Moses ka sangdamna bagi wari aduna Moses ta Hebrew machasina Moses amna thaja bugumna aikhoina aduna Jisu Christ je thaja gadamni maramdi Jisu Christ na koi kudemaki sembi ba mapuni koi yum aikoi je sembi bani mangonda chena aroibo phawba chena thaja duna laishi haina masigi versing asina taglibani masi maruina takpigi maramdi kaino habde jihudi singna Jisu Christ do thaja daduna makhoina mai leidinga cheleba aduna sebok singdi marakta ju Jisu Christ gi matung ilaba mi singdi marakta ju adumaina tarukpadigi mana masigi poktak pibneba aduga mu haire verse 7 to 9 je ko yengmana se masidagi di yamna moroire reski maramda pothabigi maramda masida palam nagani maram aduna thawai asengbana hai nakoina ngasi mahaki khonjen taragadi verse aita nakoigi thamoi do kansan ganu haibne karamba matamda lamhang athemba matamda asawba matamda lamhangda themba matamda sawba matamda tawkhibagumna nakoigi thamoi ado hoji kansala ganu haibne masida haije nakoigi napa napusing na aibu changyenkhi aibu praman tawkhi aduga aigi angakpa aigi thapaksingda sahi nifu ukhi hana masida haireba masida pireba poktakje ngasai Hebrew masasing ado makhoju thamoi kanchanduna Jisu Christ je kanbi mapuni haina bahuloksinda magi saboksing magi matung inba misingna phawba haiba taraktaba aduda man haibne nakhoigi napana phusingna sahini phuni aina lamhangda puduna satpa matamda makhoina aibu themki makhoina aibu saing tawki makhoina aibu yamna sawanki lamhangda adugumna nakhoi thamoi kanba adu tawraganu ngasi mahangna haiba mahaki khonjelase thawai asengmana hairibu khonjelase nakhoi taragadi thamoi kansalaganu nakhoi pung hongu haibneba natragadi lamhangda ije masasing sigibdo adugumna nakhoi ju punsi mangba yai haibigi warning do masida piribneba 10 11 da yengse sida maram aduna aina hairiba miron aduda yamna I was grieved with that hairiba miron aduna aibu yamna wahalami aigi thamoi yam solami habni
Maramdi ishona pamdaba thabukto hanjana Israel masasina kanba oikheba makoina makoigi thamoida matam khudimakta aranba tawi makoina aigi lambi singkhangde ishona makoida utpiba ishogi lambi asengba lambi makoida takpibdo haiba hibu masasing asina khangdeba so maram aduna aigi ayuna sawbdo wasake makoina aigi pothabda sangloi habneba masida pothaba pale masida kona yengsi ko maroina masida 11 da haibse aina mai hona sawai sawduna haiki makoina aigi pothabda sangloi habneba ishorgi pothaba sida mai res habne ko aigi pothabda sangloi habneba sida haise verse 12 13 da mu jengse take it aduna nakhoju seksalo sinarausa nakoi maraktagi thamoi thajadaba thamoi leiduna nakoi ahingba ishodagi nakoi lapthokkidanaba nakoi seksalo habneba hadi lamhangda Israel masasingna ishodagi lapthoktana makoigi thamoida aramba tawduna phattaba tawduna makoina ishodagi lapthokkibugumna isnausa nakhoisu lapthokanu hamne adubu nakoi amaga numit khudingi ngasi haiba numise lairingida nakoi pungning thagano maramdi nakhoigi papki namthak deceitfulness of sin hamne papki namthak tawba maram chat adugi mapana nakhoigi thamoi khandandanaba पाप है बसे कोई न तौगर कदी मसी यामना थांकी मथंग नेबा पाप अमा तौगर दे मथंगी पाप तौनिया की लंबी दो मथंग लाकनेबा इसनाउसा अखोय दसु मसी वार्निंग ने अखोय दसु मसी सेक्शन दरकार लेबा अखोय न खंगना पाप तौदना बाइबल के सुम खंग अखोय न इंददना ए मसी दि कर सुकाय दे आइना बाइबल न सेंगना ताकपी गर दुगी माग दे अखोय न तारगदी अखोय पाप की नमथाक है बसे मसी ने अखोय बुसु सिंगनेबा इसनाउसा मसी दगे अखोय खर सेक्शन ब मथौ ताय मसी ने अखोय न थाजदबा थाजदबदुगी कोइना थाजदबदन मरम मोइदना इजरा मसासिना पाप तौखिबनेबा इखोय यंगचिको 14 15 दा मु यंगछि for maramdi we are made partaker of the Christ akhoi Christ gi saruk phangminare habne karamba matamda kari waragadi condition di akhoi na hobadagi akhoi gi thajabado aroiba phawba chena paiduna leiragadi akhoi Christ gi saruk phangminare habne bisnausa masida maruina polna hairipse karino ekhoina hobadigi ekhona prabhu jesu christ bu laksan khiba mikuptagi aroibo phawba ekhona chena thajaduna leigidabneba adu oitari ekhona chena thajaduna leiring mam khaidi ekhoi christ ga saruk phaminagani haibadi sargar haibdo ekhona soidana chatpa phangani haibse masida haireba tranga da haiko while it is said today ngasi hainya hiding ida nakoina mahaki khonjen taragadi nakoigi thamoidu kanjan ganu haimne asawba matamda athema matamda lamagi matamda ijrem sasina thamoi kanjan bado aduguna nakoi asi thamoi kanjala ganu haim mase koida ju warning isnausa aikoina asumba khangaga koina leitholaga koina satpa taragadi ngasi mak aikoina ishorgi mapana ishorgi wahi ase tarba matamda aina tawri base aranbani habdo khanglakpa taragadi madudigi mai leithoga puning hongaga ikoi shoda lakcheba khangna karigumba papne habse khangna tawba leitaragadi isnausing hoji shona nahaki thamoida ishona ngangbireba thawai semi mapana adu tabi bataragadi nakhoi puning hongaga koi shodigi mai leriga koi chacheba masi bible na haibane aduga section 17 da mu khoi paminasiko maramdi some when they had heart adi achum makoina wahaidu taraga asumbudu taraga makoi kharana did provoke sawali hamne howbit aduman oinamak not all that came out of Egypt by Moses adubu Moses na Egypt gi chingthoraki ba mipang khudingma aduna ishobu sawn badi oitheba moi mi kujo khara khatani shona haibe inkibaje ko atai ayambadi shona haibe inde adu verse 7 da but adubu with whom was he grief 40 year dimana sai ni puje kanada magi thamoje sukimati magi thamoje kanana magi thamoje sukimati wahali banoba aduna kanagi missing the mana sukimati awaba khangli banoba ishona havne was is not with them that had sinned pap to kiba missing aduga natro makoi gi asiba khang sing ado lamang da takeba aduni makoi shona sho thajadabna mor moidana kenan da sache haiba matamda yakhide mi 33 spy thagi taragi report lokhi ani gi joso kalakidi lokhide aduna mor moidana khoi chatpanga moi haikimni makoi ni shobu sound ki madudi shona haibni na khoi na chatpanga moi haire phare aduga na khoi gi apik pangang singje asai gi
Canaan da labor missing adugi, Mokogi mamita coaching no oigani, Mokogi Makuta Taraba Sadambigi, Kuta Taraba Sarakum no Mokoigini have do, Hidebana Queen Hideba, Angangsing Asina, Hideba Canaan, Adu the Sangani, Adubana Koi Amta Sango Hamne, Say Kungi Matakalaiba, Egypt Tagi Putori by missing at the law in a lamang the sea and Kieva. Matang Atembala, Masikari, Heidi Mokoina Pap to Winever. Ishona Hibdo, Adugi Wang, the Satpaki the Maktaneva, Masida Heidi say. Aduga 3 item 19 arroy the young seko. And to whom swear he that they should not enter into his rest. Mahaki potabada sanglo hena mahana kanada wasaki bage wasaki bene. But to them that believe not, dubu show hazadaba makoi aduda mahano wasaki bene. So maramadna we see that they could not enter in because of unbelief. Maram aduna makoina hazadabadana maramoidana Mahaki potaba aduda makoi sankideva. Masidagi kwening may potaba have sikarino, Sigi matuna sida having matuna di, my worry sigi matuna di, show pap tokiba, show potazadaba, missing Ezekiel hang that Sahini puts up matam the Sikiba missing do, Mado Sahi kungi mataki missing a do, Makoine shogi potaba the sangide, Masida hideba potaba do the Canaan have never. Ishona makoi the pibi kibo wasaki pikrab lamdam. Egypt Mokoina Minai Uduna Pap Dona Potaba later Duna Mokogi Ningtoshing Happy Induna no but they can Mitabo Tabak Sudana Lakiba Mokoido Minai when a Lakiba Potaba swung the missing door Aduga Pap Dona Lakiba missing a door Mokoina Egypt Putoroga Mokoina Pap Taudaduna Shodas and Tazaraga Kenan Haiba Shono Wasaki Balam Aduda Mokoishang Laga Numaina Potana Shoda Tazaduna like Dabdo Madugi Maramda Masida Palibeneva Potaba have say Aikoina Matanga Nasi decide Loshalase Snausa Aikoina Matanga Hebrew for that Sidapaliba Potaba have say Masigi Maramda Bible na Aikoina Old Testament degi Aikoina Yingmina Seba Matanga Hebrew chapter 4 da Ikoi Kara Amu Yanganeva Duga Greeki Wahida Paliba Potaba Masida Paliba race have the Greeki Wahi 2663 never Ado Madugi Maramda Equina Matanga to Equing say Aduga Kanagumba no Bumi Wergadi Eki Senen Sibu subscribe to Biramu Maruma Punction the share to view any Bible Gamarina never and Tangamarila never prophecy Gamarila any question Laiba Taragadi Kamenda Bibiramu Hidebana Quina topic Adugi Matung Adugi Matung in Adu Bible Game Matung in a Pazana Bible the ye. Whole Bible na kari takpi di have doing maram de koi tijansi Prabhu Jisu na lakpa yam na kre ekoi Bible patana padraba ekoi pastor sing katana haiba taraga sasta karaga pastor sing katana haiba adu katang tadu na lairaba koi na Bible ishana ishagi Bible de patana tijaraga sumba do kari no have do koi na kangdok taragadi koi shoy dana sai Hebrew masa simbu pap ki namthak na tawkibdo dugum na ikhoisu namthak ta ta khraganeba ikhoi arang ko mangba yaiba madhudege ikhoi section minasi Bible nei naminasi ishogi asumba dugi matung na ikhoi saminasi haina ina mayamda apil tawjari tabiri mayamda ishona bopi boishnu partna to minasi sagada lebe pai so yam thagasare ikhoi ngasi moroina Hebrew chapter 3 da khara yengkhre Masida Paliba Potaba se Karino having Maram the Sunay Nakre, Hebrew Masasing Nasina, Ishona Haiba Adaduna, Adu Asukemati Mangat Kanduna, Makogi, Masasing Ado, Lamahang the Sahini Pu, Makogi, Sidri Paba, Lamang the Makogi Asiba Masasing Ado Tahoki, Adugum Nakosh Oidanapangasi, Equatari, which now sing Marta, Equina Kangba Pap Karigumba, Shona Yaning the Kariguma Tauba Lairagadi, Tawaya Sang Manangang, Conjans, Taraga. Hide papa to the Pung Hong to Nako just at Pungaman view. Aduka Israel Masakumna, Equi Mangakanba, Equi Napantoba, Nakshautek by the Tauda, Nolukba, Nupanopi, Habu, Hen view, Bravo Jisu, giving the Kurumzari. Amen.